Imphal East District Lamlai Assembly Constituency ki manung chanba Sabungkhok kunogi second legislative Central Security Force sing sat kroai to namai kay yadugi miyam Central Force lady bomb from maduda Thomjin Kray Central Force amade mai kay yadugi miyam ga mukna bada nupi tara asogapan nang badagi hospital pukatuna like naki Sabungkhok kunogi akoi bada lady ba Kul singda kuki kulai paiba singna tatana nomai kapsulak pathodok tholak padagi Sabungkhok kunogi second legislative Central Force sing adu chatki gadabni aiduna miyam na khongjang adu ayupung tarama thorom taba adu aidagi haurakibani Central Force amade maikay adug maira paibi singa akan mamuongda mukna ba mathok padagi maira paibi manga asoga pannangduna laikan naki maikay adugi mukna ba adu laksinna na bahaduna lamlai police station ki team ba laktuna Maikai Anigi Mungna Badu Lakshan Honaki, House Fabuki Oina, Fangba report Matungina, Central Force Amadi Maira Paibi, Mute Singa, Yasinama Purpangam Lady, Maira Paibi Singa Soup, Makoi Kongsangama Oina, Lambi the Pamsin Lady, Kongjanga the Saruyaki, Chekon Gimapu, Kumantem Zenina, Fondropugi Matungina, Sekonas the Lady Ba. 20 Zat Regiment Chat Krohaiduna, Miam Galoina, Kongjang sanction, but that regiment Adugi, personal singna. Furakhi haina maral sirakli loina khongjang aduda saruk ya kibi mera paibi mihut amana Sabungkhok khunok dalai de Central Force sing ase mafam adu thamma pamdre makoina maikai adu lai bagi kanaba amata laitre have ofam thamlakli na khoi bunga piri hare moi lai lai na nungti gi dum nomai kathare masigi maram da khoi na MLA da kaya wa ka chare chief minister yaure adu bo hauji phabu da MLA na habira min minini gi manung da ma lakthoke hare adagi adu gi matung da jat ki ka jat regimena amu hare ai khoi gi sidai da lai ba je lai khoi na noi nga piri bani noi nga phagi lai ri bani adu na khoi nomai katha hala roi ge hare adu so leptana adu ma kathare adu nga si di khoi gi Lady Bakogi Kendra in the Pimam Sina, Awaba or Banina, Mapam the lady Peru Hepangamdre, Hinzan Hepangamdre, in Handa English, the Sings and Mangamdre, Singakala Sings and under my tanning islet, sad of the other, tucked of the other Banina, later Layam there, sing that Manda, the Labukta Satan Peru, Hectana Yonzaba, the Gidi, sing the Manama Sing Hector Yonzaba, Cosaba Mams, Amatangamdre, Namdrabanina, say Quickie, Kendra Skin Pimamna, Horabe, Jose, I tell you, Matana, seconds the labor are missing a lady, but Makaidi, a question I see lady. Seconds the Mapam Sida Langana like any more talk about it. Pukina had but the Siba Siba, Moina Halaga Siba Siba, Nundang the Kappa Siba Siba, Yon in the Siba Siba, Zamana, I going to see the Sulang. Lamdam Siki Miam Siki Ul Kanga, Lengana, Kong Tanganzini. Lamdam Siki Miamna, Atopa. Furup singda landaruge haiba karshulaite lamlaida haureiba yoze cookie zingna gwaltabi khul maitei khul je mai thagraba matungdagi lamdamsigi ingtha tapthaba mayam jingje mullaga chatkibani lamdamsigi meira paibi mayamna iho hogjarpa matamdana yamna cruel oiba treatment towiba leiriba meira paibi dudai da check na thomjinbiba ja yamna ningba kainingai ni lengak se leitrabaga chapman hanbajidi aikoi nungaite hospital chala yengjan jarure meira paibi ma yam critical oina lehori PIC dagi refer meira paibi ani refer togre jenims ta sigumba phibam ma lengak na democracy satpa miam na khanjaba lengak amana miam da onjalaga sigumba tamthiba chairak pibi bza aigi maikai dagi taseng yaningde masi matungda towigan